Myanmar-dagi Manipur amasung Barak Turel fauna purakpa lupa crore 12 henbagi heroin fare. Myanmar-dagi Manipur-gi asongba umang-sing amasung apikpa motorboat singda Barak Turel fauna purakpa Malem-gi kaithenda lupa crore 12 ga lakh mangaronggi mamal oigadaba heroin sing Assam-gi Narcotics Control Bureau NCB-na CRPF amasung Assam Police ka khusamnaduna ngarang satharakkiba operation amada fare hairi operation asi NCB gi Guwahati General Unit na akaknaba pau ama fangbadagi Silchar manaki Barak Turel da mioi ani na motorboat ta haptuna purakpadagi fabani hairi NCB gi official sing na phungdorakpagi matung ina engine sijinaduna chalaiba motorboat sing mathang stake torakpada lupa crore 32 ga lakh mangaronggi maman oigadaba heroin kilogram taruka gram chamaga nimpu mapan asi sapon kep changwaga kontra da haplaga motorboat ki makha thangba sarukta sijinaba wa marakta yapsinduna puraklambani haire pharba mioi sing adu Assam gi Kasar district tagini makoi gi mathakta logi oi bathabak sing makha tana lokhatnaba mari leinaba ko ta puthoklagan haina supungdoke thogdoga sigi matangda NCB gi official sing chathakiba preliminary investigation dagi drug sing ase Myanmar dagi Manipur gi umang sing fauna puraklaga Makholian dagi Fullerton Yoraklaga Lakhifur tamna purakpani haibasu khangmangamle hairi mioi sing asina Manipur gi umang amasung ising lambida drug sing puthok pusin tawragliba asi Kangfal lambida security ki section thawrang lokholakpadagi Nathainaba oigani hairi operation asi chathakibaga loinana Assam gi NCB North Eastern region na drug ki mayokta thabak lokhatliba agencies singasu hena khusamnana ba honakibaga loinana Central Force amadi border ngakleba security force nen single loinana Assam Police ka sumakhata na khusamnaduna drug ki mayokta akanba thabak sing lokholagani haike loinana Manipur Mizoram Nagaland Meghalaya amasung Tripura gi mihut sing yawa state level joint coordination committee gi meeting so pangtokna North Eastern region the drug trafficking ge thabak sing thinganaba kana nainare hairi Modi ne yana bahana bada MLA sing wanare mani Manipur lengakna IDP sing December tha asi fawgi manungda mayumda hanjilhangani haina piki bathajaba du thabak to onthokna na ba kokomi amasung IDP sing na Nauna lengak thakiba matam khut thekpada numit 38 khakta ngaislakle marak asida India da tawning bada tawguda lairiba Narendra Modi na yana boda hona bada MLA minister sing awaba oire haina senior advocate Khaidem Mani na phongdokre kokomi gi mijeng khada Imphal West district ki Langboi Khongrangkhong da hangba relief camp ta lairiba lanjenari ba sing December tha manung da masa gi mayum da hanjin hanaba Thaurang lokhatnaba taksinbagi charuk ama oina tha amachung sathagadaba rally sit in protest ka mari leinana wafam asim hakna phongdokibani kokomi gi mijeng khada IDP singa khusamnaraga sathaba khongjang asi ginini chanba numitta Khaidem Mani na hai lamdam masida MLA masing khwaidagi yamna lairiba BJP ki MLA singna mathawna puthokpa ngamdabadagi PR thamjinuna miyamda awaba nanghale maramasina lusing binaba Laitraba khunai ama oire hauzik lairiba MLA sing asisu maming tagi oina hingba MLA ngakta ngaire MLA sing asina mi ama oina hinglamba tarabadi thongna puthokna lamdam asida thokliba watok asige warashin ama puraknaba India gi PM Narendra Modi na soidana taksillamkadabani haike Churasampurdagi pu mangneu kipzen kauba PDF lanmi oiba kuki macha ama juntana tamu township ta hatkre haire BLA gi nupi suicide bomber ama Balochistan da laiba Pakistan ge pela military headquarters talanda kre Pakistan lengang na ating batam kraba Balochistan Liberation Army BLA ge nupi suicide bomber ama na masa sijinaduna Balochistan da laiba Pakistan ge pela military headquarters talanda kre nupi bomber asina headquarters asige Sangfam da masa sijaduna bom pokai hankraba matungda militant amasung security force ki marakta sauna khuthongna kibaga loinana militant taruk su hat ki haina security officials sing na phongdoke officials sing na thamlakkiba warol amada hokiba nomaizing numit ki ahingda Jagai district ki Nakundi town da laiba Frontier Corpus FC gi headquarters ki maroiba sangfam da suicide nupi bomber asina masa mathanta bom pokai handuna landa jathakibani hairi BLA gi maikaidi ge nupi suicide bomber adu Jinata Rafiq kawi haina phongdokhibaga loinana mahaki photograph su thadorakhe nupi bomber aduna masa mathanta bom pokai handuna landa jatharaklaba matungda militant taruk aduna headquarters adu da sangsilak na bahona kebani security force amasung militant gi marakta maruiba changpham maya da chauna khuthongna badagi militant ahum sekibani lemoriba militant ahum na
सी पर्सनल कोइसिंद्रिंगैगी ममांगदा कंपाउंड अदु तमना चंगलकनबा होनरखिबगा लोइनना सेक्युरिटीना नोंमै कापतुना हाटखिबनी टाउन अदुदा लैबा मियोइ सिंगना थमलकपा वारोल अमदा ngarang numidaang fauba headquarters romdagi nongmai kapa amasung pukhaibagi makholsing taki ngarang thokiba thokdok adu BLA ge maikaidagi ahumlak suba oina chatharakiba landa oikhibada natana Balochistan da khwaidagi mapangan kaliba insurgent group ama oiriba BLA na Pakistan lanmi ki mathakta nupi suicide bomber yauna landa chatharakhibani kumja lising ane ge April da su angang ani gi mama oikibi sari belosna masa mathanta bom phukai handuna Karachi University gi Conference Institute ta mathau toriba China gi oza singda landa chathakhibaga loinana China gi miyoi ahum yauna miyoi mari hatkibani hairi Mikok thibada sanamai lining sakhang binaba MP sana zawbana Rajya Sabha da pukhatkre Mikok masing thibagi thabakta sanamai butokhaiba lining ama oina sakhang binaba Rajya Sabha gi MP Maharashtra laisem sana zawbana parliament ta putokre Rajya Sabha da Maharashtra laisem sana zawbana special mention oina mikok thibagi thabakta sanamai lining chatpa singbu separate court kalam ama haptuna recognize tawbinabagi wapam pukhatuna house ki pungning chingchin ki Komjali singani kunithoi gi August manga da Manipur Legislative Assembly na sanamai lining bu tokhaiba lining ama oina sakhang naba warep lauguna Registrar General of India amadi Sanction Commissioner of India da taksin balaitre wafam asi state asigi electoral representative singna warep laukibagi mathakta mitei furuk ki miyoi singna matam gyagi mamangdagi tanduna lakpa dimane ningsing bathok traba matamdagi hauna mitei yumthong kudingda sanamai latuna lakli haiba wafam MP na parliament ta pukhatke mikok thibagi thabakta sanamai bu tokhaiba lining ama oina sakhang binaba civil society organization sing community leaders sing scholars sing lining tok sanamai temple board amadi Uttra Sanglen Chana konungge maikidigi taksinduna laklabasu hauzik fawba thabakta onthok pidana hauzik fawba thabakta onthok pidaba maramna sanamai lining chatpa miyoi singbu recognize tawbidana lairi Maharashtra Sembasana Zawbana Makatana Hai Demography gi chapchaba masak ama khangbagalona cultural heritage ngak sendina constitution gi makada piriba religious light phangnabagi damakta lining asimi kokthibada tokai bakalam ama haptuna sakhang binaba mathautai hiramasi ga mari lenhena census ki authority da lengak na mathauta ba tabak toram sing pakhatnaba thorang lakhat piu haina su house ki pungning chingchen ki panbaya badi sanamai lining bu mi kokthibagi tabakta tokai ba lining ama oina sakhang binaba Manipur Legislative Assembly na komja lisingani ga chumna ani lisingani ga ahum lisingani ga sumna kunithoi da warep lawba leikrabani adubu mikok thibagi thabakta sanamai lining chatpa singi tokai bakalam ama happy dabana lining asi saliba miyoi sing census ta other natragana border category da chanduna aseng basanamai lining chatpa singi masak takpa ngamdana lakli Karigumba lengak nga lining asi sakhang batarabadi demographic data da yauduna masak thokna hingba ngamgadaba maramna hiramasi gi matangda lengak na akhanaba tawrang ama laukapa mathautai haike Mahairoi singna school chakraga class laithokpa yauriba si khudakta lepkodabani fesok Mahairoi singna school chakraga school dadi changdana lambi sarakta chatpada natana lamhang tumhang singda su laithokpa yauriba sing khudakta lepkodabani haina Federation Students Kanglei Park Pesok ke Education and Library Secretary Sabam David na kuyek piruna press thadorak pachirola man hairi cherola sina hai fesok na hairi bawafam asida kariguma Mahairoi singna thawai wawai daba usittaba makha satharakla badi maduda thorokpa afapa tapnama Mahairoi masama samadi makhoi ki mama pa oipa singna pugadabane school authorities singna sum Mahairoi singi attendance sang naina check tawkuna mama pa oiba singda pau pigadabane Mahairoi singna school lakpa matamda mobile phone amadi chahi sudana gari masa puduna lakliba sing school authority amadi mama pa oiba singna khudakta gi thingadabane mayai kaba nisagi agency oiduna Mahairoi sang singda nisagi polam sing piriba si su khudakta lepkodabane Inkhalakliba Mahairoi singbu nisagi pakta singchiliba miyoi singa dukhudakta leptrabadi fesokna warakpa hauragani masiga iroilena lengang na piriba order gi matung inna Mahairoi sangamadi akoibada meter chamana konma famda hangliba dukan singda mayai kaba nisagi polam sing yondana basu khangali Mahairoi khudai gi damakta kathokpa galorena tungi yumbi oirakadoriba Mahairoi singbu lebak asigi achangba mi amamam ohenabagi damakta pakhalakliba tabak thoram sing asida miyamnasu angamba thakta mateng pangbiu haina tirol asina makhatari
Children Home da lairiba sing University da lemna mahai tamana bakhanaragani Professor W Chandrababu Children Home da lairiba angang singna University da wangba thaki mahai lemna tamba yana bakhanaragani amadi hiram sida lawba yaba thodang lawragani haina DIAM University ge BC Professor W Chandrababu na phongdokre waphamasi University Carrying Mission Unicom na chahi kun manga mapung pharapagi silver jubilee pangthokiba taramda toiba mitunglen oina wangang bada phongdokibani Moirang Kampuda leiba Chanura Leikol General Home da pangthokiba tharam aduda Indira Gandhi Tribal University Manipur ge Director Dr. N.G. Ngalemngam Zonal Education Officer Wangoi Arambam Anin Kumar amadi Unicom ge President S. Nandona Athoiba mitung lensing oina saruk yake thauramgi saruk ama oina M Saila Devi haina mingthonba Integrated Digital Library ama su hangdoke nupa masa ngakta leiba Children Home odu pangthokiba thauram maduka mari lenena Professor W Chandrababu na hai Digital Library ama hangdokliba asimak mafam masida lairiba angang sigidamakta di yamna phaba khongthang amani British matamgi education system adu lamdam asida matam sanga sanarakpana ngasidi nahasinga thabak phangdabana chingba khudong chadaba kaya mayoknari bani haike